Hello friends, ngasi su mayam gidamukta no video ampudun laksari ko. Video si photo haibdi picture yumda karam mafam da nap kadage natraga thet kadage haibdi matang dani ko. Adugo photo sing sina akoi miyobida koi family da hai tare ko kadai fawa kanaba pibage haibdi matang da samlappa wari ain akhang ba hai tare ko madu mayam da share tobune aina haibda soikhiba lankhiba lerga su mayam ngakpi gani amadi aina hujik panjari ba photo sing hai tare masi aina khara khangkatchabani hai tare ko adu waloba photo sing gi maramda khangning ba lei tare ko su aina dum haibio aduga aina matang sabda dum adom gi ningba thongnaba dum video sema aga hai tare ko madu mayam gi ningba thongnaba haijarke aduga ahamada hujik lokhosariba asina koi sagol 7 horse ana lay masi painting bu oraga su duga print toba hai tare ko masi bu oraga targa su masi gi maramda haijage sagol si bedroom dadi yarunge thetpi gano ba masi office da thetpa yai living room da thetpa yai adi study room da thetpa yai ko ad masi gi bedroom da thepi ta de masi negative energy am kha hai tare ko bad luck oiba hai tare masi oi aduna yarima khaidi masi bedroom da thetpi gano masi thetpai kana bana kai lege haimam tamda strength success peace and progress adi afabang aktani ko masi oigane ba adun masi thetpagi mafam sina karai wai dano haigada akoi nongpok thang ban natraga awang natraga makha masi chanai ba matang da buddha se khogi magi photo se office kumba adagi yum gumba masi yum dadi adugimdi kana re ko ado nongpok thangba magi thetpai mafam si ko ada awang thangba adagi awang nongpok thangba mafam da masi thetpi gedaba masina kaido gaida akoigi positive energy ngata ni piduse afaba ngakta oiba shanti leiba aduni aduga magi photo gi style sina lining bagi saktam siga loina na magi ground level che mai basement che masi ubi gedaba hai tare ko photo sida ma khaktang nataba mai ground level chu uba oiba photo oibio adu taragadi haiba photo se thepi raga da khoigi shanti leiba hase amaga tangdu lai taba amaga mot tinaba oi mathang asina lamlaki jiba panba hai tare ko masi yarim kai bedroom sida thepi roi da bane ba thepi ningba taraga so living room gumba sida thepio masina khoi gi kadoge da bedroom da thetpa taraga di khoi gi partner sing gi marakta sauna ba yengthina ba odagi pukchen khoichen tinner ta ba hai tare ko machak oi masi aduna yarum kai bedroom da thetpi gano thepi ningba taraga so living room gumba da thetpio jiba pan ba nungsi jaba khoida jaba oiraga di hai tare ko ne khoi gi wild animal sing bu yamna nungsi jaba ta khoi su dum nungsi ada pami ko phajaba koi jiba pam je nungsi jaidna adu living room da thepio bedroom da di yarum ke thepi roi da bane ade mathang sina khoi gi peer leiba bar hai tare ko jura leiba masi bedroom da thetpi base yamna fai adu partner sing hai tare couple sing hai tare ko masi gi marakta yamna nungsi mari chesalan ba hai tare nungsi na ba shanti leiba oe masi couple sing oina di haiba photo sing se recommend tawba koi photo sing marakta amane ba aduna haiba photo sing se akoi thetpai mafam se awang thang ba nokchup thang ba adagi nongpok thang ba adu nongpok thang ba sinati khwaidi hena afabo oiba mafam ne hai tare mathang asina family photo hai tare ko imung manung ge ba miyosing ge group photo hai tare masi bedroom da thetpa se adugi metik yana faba oi masi thetpai mafam sina makha thangba natraga nongchup thangba hai tare masi da thetpi ge da bane table da thamasu kasu kai de ko hai mafam sing sta masina kai doga da family relationship se yamna strong oiba koi mara che chalba hai tare ko koi nungsina bi mari se faglan ba oi imung manung gi miyosing hai tare yarma kai koi north natraga east habdi awang thangba natraga koi nongpok thangba da mafam da di haiba photo sing je thetpa thamba phatte ko karigumba thetpa thamba badi koi ki negative oiba hai tare imung manung da motina da ba adi amana amana tada family relationship ta akai ba lak ba hai tare adun oi adun yarima kai haiba family group photo sing se athang ba hai tare makha thang natraga koi ki nongchup thangba jaga hai tare masida thetpi ba natraga thambi ba se adugi metik kana ba oi mathang asina asen be singi photo thepi ba masi kana ba se financial ge mari leinaba oi aduna senthum da marang kaina lakpa adagi atada kham laitana changak pa hai tare ko daw ya ba oi masi thetpagi mafam hai tare masina awang natraga awang nongpok thangma mafam da thetpi ge daba aduga ising haraga su chendabi ising asendabi ising gi photo thepi roi dabani maramdi kaino da chendabi ising theluraga di kai dorage da lantum da kitang atada kham leirak pa hai tare ko chang nairak ta ba yam smooth oina lakadabu laktaba oy aduna yarima mkhai achen mi sing gi photo se thetpiu thekada mafam sina adu awang thangbam de awang nongpok thangba mafam da thetpiu mathang asina laikhidaba imung munungi photo sing se
masi thetpagi mafamsi karaida thethkadage haiba matamda makha thangba saruk haitare ko phaglang natraga awang nongpok thangba saruk ta thelaga su kaisu kaide natraga khan nongchup thangba saruk haitare masi corner haitare ko masida thetpiba masina kaidaweda leitaba sing atama haitara kai haitare koidi lai on khrabani dana makoina khoida lehoriba macha masu adagi mama pa mayam leidana masida lehoriba sing aduda board bi haitare ko imung manungda shanti leiba tangdu leita ba nungai haibaba oiba masi pi haibagi thajanaba ama leiko masigi damakta hairiba mafam singja thetpiu ado sangoida oirga su yai ko tobodabo aina haijariba mafam sing asidadi thetpibu oigadabani matangda abstract art haiba picture se yengbadadi akoidi yamna confusing oiba yengjalurugadi sum magi meaning yamna topa ama leiba haitare masi chamchamba mi man hekta yaction question badi hairoidaba art amane adubu masi pambiba leitarga su bedroom dadi yarim gai thetpi gano masina couple ani gi maraktuda koi tangdu leita daba yamna wakhan charang naba oiba oye aduna yarim kai pambiba leitarga siguma photo singse living room gumbada thetpiyo mathangda mai chakpagi photo natraga picture singse yumda thetpagi recommend leiti haitare kari Vastushastra gi matungina aduna mai habsdi destruction ne adu manghan tahanba ngaktane negativity adumdi wang ata andu yarima kai yumda mai chakpagi photo natraga picture singse thetpi roidabane mathangda khogi dark painting haitare ko masida chingise khogi negativity vibe ngaktane masida yumda amta thetpa yade masi degi theloidabani haitare samsamna khogi fattava khogi hingchaba degi mi khogi yam tamthibigi saktam haitare ghost evil devil masumase yumda yaringai thepi gano masina khogi imung aduda negative energy haitare adu ata pibu oy aduna yarmakai haiba khoi dark painting haitare masi yaringai sinabi gano mathangda lan ge photo natra picture singse pambiba leitar ko bedroom dadi thetpi gano atopa living room gumba study room da thetpiyo ada bedroom da thetpa taraga di couple ani gi marak to da isauda sauna ba ada matom da lening ba adagi asina sing ba haita naitom ta bai waklon sa mak pokana ado yarmi kai bedroom dadi masiguma photo thetpi gano adu mathangda radha krishna gi photo singse bedroom da thetpa se recommend tawe karigino haba matamda masina koigi couple ani gi mark to nungshinaba mari se henkalan ba haitare mari chesalan ba oye ado acheng ba thajana ba henkat ba oye masi thetpagi mafam sina kayo north east natraga south west haitare ko awang nungpok natraga khan nungchup thangba wall da masi thepi ba masi yamna kanai thajana ba henkat pa nungshinaba mari chesalan ba oye haiduna hindu shastra gi matungina phongdoe mathangda nature prakriti go ba asangaman scenery leidana masi scenery si photo sing sina kari doge haba matamda growth and development ni laktu se positive emotion ngaktani chawkhatpa afaba adagi daw yaba masuma mayam pi masi thetpagi mafam sina nongpok thangba sarukta thetpi wall da natraga su leidana nongpok thangba table bu orga su nongpok thangba maikei da haitare masi thetpiyo aduga masi bedroom natraga living room da thetpaja dugumati kanaba phange mathangda sing haiba mountain haiba hill haiba masigi scenery si masi thetpa sina kaidogeda daw yamna ya baitare good luck oiba masi thetpagi mafam haitare maikai sina makha thangba natraga adagi khanung chup thangba sarukta thetpiyo masina kaidogeda satra da hena kanai ko satra sing haibda inkhalak be youth sing da koi daw yanaba magi knowledge se gain tongnana ba haitare adagi thabaingang toba mi utar mai profession da hena chokkat pa pi ba haitare mai pak ba haitare masi oye masina bedroom da sudim yai living room da su yai study room da sudum yai ko mathangda saraswati gi photo thetpa masina afaba gyal loksing budi loksing hangkat pa haitare daw ya ba haitare ko masi thetpagi mafam sina study room da nongpok thongba sarukta natraga yungi changbam haitare ko mathak thangba sarukta masi thetpadi yamna fabu oi aduga lai gi photo ayamba haitare ko masi khogi nongpok thongba natra awang thongba da thetpa se adugumati phaba chana ba oi haitare ko lai gi photo sing haitare ko aina paludraga su lai haiba photo sing ayamana haitare ko khogi nongpok thongba natraga awang thongba da thetpiu haijage mathangda maitai sing go lai singi marakta panthoibi gumba khogi laingthok sana mahi adi ibdo pakhangba suguma sing ase kamai togeda magi thetpam se yumgi changbam da thetpa yumgi awang khogi mamang pangna onba yum oitaragadi yumgi mamang pangba habdi karaitar mamang lom onbi raga thetpi ba haitare masi yamna kanaba oi masina phataba singak thokpa ngamba afaba positive
oiba energy pithokpa haitare ko kanaba ngata piba haitare imungdo leiribe miyoi asidu moina ngangbada atopa misingna taningba oiba ade moi ijat chanman haitare henkalan haitare madumba shakti piye masumba aduga imoinu masina yumda leiriba funga lairudo madugi manakta thambiro mamang pan olaga adagi ima haiba ima sigi sayon ngaktaneba maitai singi ba laising haitare nupi sing haitare nupi gi ba saglon da loriba laising ima pantoi bibu oiragasu phawoi bibu oiragasu phawoi bi oiragana court kumada leire ko phau gi ba leiba jaga haitare ko masi thambiro ko ado ima gi saglon ngatani haurei ma sambu bibu oiragasu adagi ima tare leire ko heloi tare haragusu khangnaba ko ima tare magi sayon ngaktani ima sing sigi sayoni aduna aina haibda lankhiba soikhiba yaorbsu mayamna ngakpiro aina haihogdaba photo singi maram haitare madusu noma matang sabada mayamda khudon tamjage video sibu nungaibirabda like subscribe tobiramo mayamgida makta anonobo nungaigadaba kanagadaba video ko loina amuk laksage ngasigidi kainars